Taibang panbasida nungaini hiningdaba miyoibu kana leramgadagi. Adubu Leibakta tamlamba haibasisu angakpa amani. Leibak News Tengbanglo KNTL na lisang sinalamda masigi kahena sotharaba awa ana taraba emung singda tongan ba mateng sing pangduna lagli. Hairiba ngamjaba mateng pangbagi khongthang asigi saruk ama oina. Ngasisu Khabam Heibong Makhong da leiba. Hojikna Sagol banda leiba Mother Care Hospital gi ICU da. Heart ke anaba mana maram moiraga leiribi Heiyam Tombimacha debi. Chahi 92 miyoy asigi anaba sibu layingnanabagi damak machanupa amadi machanupi Heiyam Kisan Singh chahi 13 amadi Heiyam Ayingbi Chanu chahi 13 anina thengnariba awaba sida thamoi goiba pauda mamakak KNTL Leibak News Tengbanglo pauda misari. Ay Khabam Heibong Makhong dai ne ay na Ayingbi kawe mama ayuna Tombimacha kawe dada ina Kiran kawe ina gyan tarakpada baba tum leiamdre Isna chahi kya surukla wala itabani an chahi tara ma to sumai surakpada baba lei si kana no si lei se dada ga iga mama ga baba 2013 da leitabane baba leitaba matung dai mama dum nare mama do thabak suba chale thabak suba jabada wandar kadai 2014 sai dagi naba horakpane nai di khanga layeng bu song nam gidaba Mamasi haru de kai suga imu purokona wala ita matuna mi yum saba chale thong suba chapade wandaraga adu 2014 sai dagi hanai di khanga hida gulli dum charaga chuni chihek chuja chatabi chuni yingdabi dum nampuda thabak dum sujanba adagi khangini henjalakpare dana haji suba chalaga imung je pone tadi aku anti moi tawraga angang oina chahi 13 chai dagi haji suba chale dana angang oi malina moi me am chakna tawraga pesa pubiraga dai ising gari ama leibi ising gari tawraga imung puba adagi mama hida guli di wat pa sunga ya damina dana imungi khona baga mama hida guli ju sunga wate dum chare do July saida Guwahati da pui masa du khange henjalakpa de Guwahati da yengba kandana kemta leite hangang oi ngaida heart ki khatang anaba leigibagine thama lera check lao haraga hale operation thuna tawdadi yaroi hai koina mama le si hosan nimit ka ni shoye duga mama je mama tha ni ngarang nahan dia saben tha ni chap chanam phare mama dia saben da doctor da leibane aduga date 10 da operation tawba loira matungda ada hapta amamuk leraga yumda pudaba yani habati yumda pudaraga numi humni marini sumai sopa kanda masado khangchon chonjalaga soamba waina amuk pukhatpa numitidi khodi thajadre di phibam mem soeba mama mapa leitaba machabu kanano oiningani apokpa mapa nganna kaina khraba matung apokpi Heiyam Tombimachana angama thabak suduna masa singbu yengsinuna lagli adubu ngasidi tamthiraba hatki anaba mana maram oiraga mama amadi machagi marakta leiriba mari asida akanma changyengama oiragli class 10 book tami makhadi tamgidre chahi kya class 10 matam kai tha chahi da 2020 da metric thai dada ju class 10 loiraga dada du bon sanaye army boys ki khanbagi mapalamda phanang kuina lerame ado mama tabuk suma ngamaktabane dada tholakibane tholaga mana haji chalaga li honna bane
ꯆꯪꯒꯤ ꯃꯃꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗꯀꯣ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯃꯁꯤꯅꯔꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯍꯥꯟꯕ ꯗꯦꯠ 10ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗ ꯑꯣꯄꯔꯦꯁꯟꯁꯤ ꯊꯨꯅ ꯇꯧꯊꯣꯛ ꯍꯥꯏꯕꯗꯒꯤ ꯗꯗꯥꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯁꯤꯗ ꯗꯗꯥꯒꯤ ꯃꯔꯨꯞ ꯌꯥꯎꯕꯗꯣ ꯃꯔꯨꯞ ꯐꯪꯗ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯒ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯐꯪꯉꯦ ꯌꯨꯝ ꯁꯥꯕꯗꯒꯤ ꯀꯩꯗꯒꯤ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯄꯥꯡꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯁꯦ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄꯅꯤ나 ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯨꯗ ꯂꯨꯄꯥ ꯂꯥꯛ 3 ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡ ꯌꯨꯝꯗ ꯄꯨꯊꯔꯛꯑꯒ ꯑꯃꯨꯛ ꯄꯨꯈꯠꯄꯁꯦ ꯁꯤꯗ ꯅꯨꯃꯤꯠ 4ꯅꯤ 4ꯅꯤ ꯁꯨꯃꯥꯏꯅ ꯁꯨꯔꯛꯄ ꯀꯥꯟꯁꯤꯗ ꯂꯨꯄꯥ ꯂꯥꯛ 2 ꯈꯔ ꯍꯦꯟꯅ ꯇꯥꯔꯦ ꯍꯥꯏ ꯑꯗꯣ ꯗꯗꯥ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯗꯗꯥꯅ ꯗꯣꯛꯇꯔꯗꯨꯗ ꯑꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯒꯥꯔꯤ ꯑꯃ ꯂꯩ ꯁꯤ ꯌꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏ ꯗꯣꯛꯇꯔꯗꯨꯗ ꯍꯧꯖꯤꯛꯐꯥꯎꯗ ꯂꯨꯄꯥ ꯂꯥꯛ 7 ꯁꯨꯃꯥꯏꯅ ꯃꯌꯥ ꯁꯨꯖꯜꯂꯛꯑꯦ ꯃꯥꯒꯤ ꯕꯕꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕꯅꯤ ꯗꯗꯥꯒ ꯑꯩꯒ ꯃꯃꯥ ꯂꯩꯇ꯭ꯔꯗꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯩꯌꯥꯝ ꯇꯣꯝꯕꯤꯃꯆꯥ ꯆꯍꯤ 52 ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯜꯇꯤꯄꯜ ꯑꯣꯔꯒꯥꯟꯁꯤꯡ ꯐꯦꯜ ꯑꯣꯏꯔꯛꯂꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨ KNTLꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ